Arambai News Guwahati da Maitelongi Pao tabiribasing bu ihan handumaktada chingangbam Sujitrani na khurumjari. Hosing asigi samlapa maruba Pao sing lawirase. Ngasi lebaga sigi Home Minister Amit Sahana Assam amasung awang nongpokki cancer anabasing layingbada chawna mating oinanaba infrastructure da achoba ngaklo ma piraduna Guwahati gi State Cancer Institute GMCH ki radiotherapy block hangdokhibaga loinana center asida nauna matamga chunaraba linear accelerator machine amasu miyamda kathokre. Lakhipur Press Club ki mifam ama club asigi president Amar Das amasung Lakhipur Ahal Marup ki Thoburen Ingudam Binod na athoiba lengbirak pa oina saruk yaduna Khuman LP School Lakhipur kasardang asi pangthokre. Mifam asida club asigi thabak thoram kaya matam kharani asida pangthokpa lepnakibaga loinana Lakhipur subdivision asigi headquarter mapung phana sagatpinaba ningthem khungi thong loisinbinaba amadi Lakhipur Primary Health Center asi phamung chama thaba hospital ama ohenbinaba wakat sing lengakta thangatpagi warep kharasu lawki. Aroibada handakta Tokyo Olympic ta India gi oina Manipur dagi Saikhom Mirabai Chanuna lupagi takman phanglakpada harau nungaibasu phongdoki haina Press Club asigi General Secretary Pulak Kumar Das na khanghalakle. World Champion Taruklak Oikrabi Manipur dagi MC Mary Kom na KG Yankhimathoi category gi boxing flyweight event ki ngasi sanakiba opening round da Dominican Republic ki Migulina Hernandez Garciabu Mari amada maithiba pikre. Migulina Inglisingani Tara Tareta Dominican Boxing Federation na Junior Female Boxer of the Year gi mingthol pikibi sanaroini. Mangondagi chahi tara manga hanbi mahaki rival oriba chahi kuntranipan surabi super mom amadi Inglisingani tara taruki Olympic bronze medalist Mary Kom na yamnamak lakchana maithiba piduna pre-quarter final changki. Angang marigi mama oirabi Mary Kom na mathangda third seeded Colombia gi Valenciaga lakliba July kumapan nungtilgi pung 3:30 taba matamda thinaragani. Manipuri Ningol Singh hotnaba yamna kalle ekhoi nungai yaifaba imungdagi haurakpa natte adubu hotnabadi lepte. COVID pandemic maraga sida ayakna Tokyo da laklibasi Olympic gold gi damakni haina sanaba loiraba matung Mary Kom na paumishingda phongdorakhi. Nakalamaromda Tokyo Olympic ta ngarang India gi medal tally hangdokhibi India gi chokthokcharibi Manipur gi Mirabai Chanubu Rajya Sabha gi MP oina nominate tawbinaba BJP National Executive Committee gi member Khairakpam Ravin Singh na Prime Minister Narendra Modi da ngarang aiba chirol ama piduna haizakhibaga loinana All Manipur Students Guardian Organization aso Mirabai Chanubu state lengak na ikai khumnaba utuna SP gi thakta post bibinaba CM gi puning chingsilakre. Cheragasida medal panglaba matung NDTV ga akhanana wari sanaba amada Mirabai na mahak pizza chadaba koire numidasi ngaiduna lerakpani ngasidi penna pizza charurage haikhiba mikup adudagi ikuikuidana Domino's pizza na Indian billion ama henbagi mangphauna halle piba masida punchi chuppagi oina lemna Domino's pizza pijabadagi hena nungaiba leiroi haina Mirabai da atamnana harau nungaiba phongdokladuna tweet torakhibaga loinana Mirabai gi yumdasu Domino's pizza kaya numidang adumaktada thilakhi. Headquarter Kulmathoi Sector amasung Inspector General Assam Rifles East ki lamjing makhada Kadamtala Battalion of Assam Rifles na Ban Mahotsav kamari linana u thabagi achoba khongjang ama Kasar Dima Hasau Jiribam amadi Tamenglong district ta changsinkre. Hai pambi ornamental amasung medicinal u chara kaya Harinagar Janam Ghat Jariura Borobekra New Kaifundai amadi Kaimaida thakhi. Thoromasida mafam gi miyoising maroina nupi angangsing nasu saruk yaki. Punna hingminasi lup Wangjing na Wangjing tentha kendragi manungda leriba tola taraba kahena awaba nanglaba imungsing khudong thiba thokdok natragana aruba anayek na leikitraba imungsingi awabada leptana mateng panglakpagi makha chatharak poina ngasi COVID na maram oiraga leikitrabi Abuzam Devla Devi Wangjing hodamba mamang lekai gi imungi miyoisingda group asigi president Paunam Santi Kumar na luchingba mihut khutpu amana chatuna lupalising kunithoiga chamri yangkai tengbangkre. Agriculture Department ka Agriculture Minister ga thaijinari ngaida matam chana lawmi singda urea har phanghanbidre lengak na lawmi gi awabasi ubiduna matam chana urea har phanghanbiu amadi atopa mathau taba har sing khudamoina MOP DAP amadi SSP sing asisu
MRP dagi henna yonbidanaba lengakna mideng changbiriba asidagi amuka henna changhanjaningi haina Mangzil Agro Farmer Producer Company Limited ki Chairman Ningthokjam Sanjay Singh amasung Yumbi Agro Farmer Product Company Limited Awang Sekmai ki Chairman Wahengbam Ajit Singh na thadorokpa chirol amana phongdorakli Jiribam district asigi khwaidigi maroiba lambi gi saruka moriba Jiribam Tipaimu JT Road lambi matam sangna sembidana lerekliba asigi dama lupa crore chamaga taramari gi senpham kaithoktuna ningthijana semgatlagani September tha fawbagi manungda semba hauragani haina Jiribam gi MLA Asabudin ngasi phongdokhre ngasi Jiribam gi mafam kayada medical gi mobile team amaga ajuka ga koina chatuna covid vaccine kapthokre COVID task force singa kusamnaduna Ningthembam Community Hall Kamranga Muslim Community Hall Sunapur Part 1 Kalinagar amadi Rasitpur Primary School na chingbu mafam kayada koina chatuna vaccine kapthokhi Meghalaya gi pressure group singna ngarang thangja numit serasida inner line permit chotna hannabagi matangda matam sangna namsinduna lerakliba wakat ki matangda rang Silong da leramba Home Minister Amit Sahaga wari sanakiba do ningba kainingai ni hairakre Sahana issue asigi matangda India lenga ki phirepsu sengdoklamde aduda sunatana karigumba makhalgi thajaba amattasu piramde hairi masina serasigi lehaucha singi moral hanthan ki adubu aikhoi ningba kaide amuka hena akanba saklon amada halakhigani haina Confederation of Meghalaya Social Organizations ki luchingba R Kharzarin na phongdorakhi Isu asigi matangda Sahana tumin leiba si state asigi lehaucha singda yamna chawna ikaiba pibini haina so Khasi Students Union na pendaba phongdorakli Naga political issue ki matangda Nagaland ki CM nephew Riona Silong da permission da phongdokhibada issue asigi matangda khanaki wari sanabasi advanced stage da leibani adubu wari sanaba asida tha mari manga gi break ama lawkhre maramaduna khudakta wari sanaba hogudabani haina Home Minister Amit Sahana direction piramkhi Cheragasida one solution and one agreement ki pandamda Nagaland gi party pnamaki elected representative sing yauna handakta same kiba parliamentary core committee na NATION IM amsung Naga National Political Group ka yamna thunamak wari sanaragani hainasu Chief Minister nephew Riona permission da makhatana phongdorakhi Marasida NATION IM gi Yanglin Saru oriba TH Muiva COVID positive oibadagi hakchangi phibam lushilakuna ngarang Dimapur gi referral hospital da admit toroba matung ngasi air ambulance da Delhi tamna amuk pukhre Haugiba pung kunmari asida India da COVID ki anoba positive case lising kuntrama pan ga chatret nipuni thoi Chonga ga kuntramanga na COVID number moiduna laikhidre aduga lising kuntrama pan ga chamapan humbudrani thoina Naba Paraduna discharge taukhre. Awang Nompoki state singi manungdana Mizoram da Chamapan ga Kuntrani pan, Meghalaya da Chonga ga Marfutara taret, Nagaland da Humpuni pan, Manipur da Lisingama ga Chani supna taret, Masigi manungda Imphal West gi Khwaidigi yamna Chahum ga Kunmanga, Amadi Assam da Lisingama supna Yankai mari. Masigi manungda Guwahati dagi Chamaga Yankai COVID ki anoba positive case Hokiba pung kunmari asida phangki. Assam da mioi kunithoi, Manipur da tarahumdoi, Nagaland da mari, Meghalaya da tara amadi Mizoram da ama laikhidabagi report su lakli. Maragasida India da haujiksu COVID ki phibam sathiribasi Kerala state ne. State asida nauna COVID case lising tara taret ka chamri humputaruk phangkibaga loidana positivity rate su cha da tarani thoi gi mathak kakhi. India da anuba case lising kuntrama panga chatret nipunithoi phangkibasigi manungda tangkhai muktagi khajiktang hanthana Kerala state khaktadagi phangkibane ngasi nungthil Himachal Pradesh ki Kinnaur district ki manung channa chingning khairakpadagi Sangla Chitpul lambida tourist tempo traveler amagi mathakta acho acho banungjau kya tasilakpadagi lamkoiba mioi mapan sikhibaga loinana ahumna asoga panangkhre But Seridalai ba belly bridge amasu mikup kharagi manungda achoba nungjau sing tarakpadagi tektuna kinthaki Cheragasida Laikhidraba mioi singi imungda ex gracia oina lupa lakh ani pigani haina Prime Minister Narendra Modi na lauthorakre Skateboarding da ihan hanboina Olympic gold Japan na laukre Tokyo Olympic da hanboina yaukhiba masana asida Japan gi Yuto Horigome na gold lauki
Panba yai Japan na propose torok matung IOC na Tokyo Inglisingani kungi skateboarding bu approve tawkhibani. Inglising amaga chamapan humbudrani thoigi September manga da thokiba Munich Olympic da hatkiba Israeli athletes singa dugi mafam da ikai khumnaba uladuna haukiba irai numit ki Tokyo Olympic opening ceremony gi matam da ngaihak tumina laiki panba yai Israeli victims sing adubu haunabi matungina global event amada ikai khumnaba utpa handaki asina ihan hanbane aroi bidanga sigi tentakpa maroiba pau khara Assam gi MP Pradhan Barua gi account tagi lupa lakh 53 huran khre account hack toroga Delhi dagi huran khibani haire Guwahati da ula amadi Uber gi mahutta Pay India chen bahoragane lagliba August amadagi book tawba yaragane Awang nongpok ta COVID na yamnamak sathirik liba si Nagaland su amane Kohima da COVID ki positivity rate asi chada tara yorakle adubu state asida unlock ki khongjang kayadi leptana dumak changsilakle Akanba nongna chahatlaba Maharashtra gi district sing da leiba candidate singi oina G-men Englishingani kunmathoi exam gi atopa khudong chaba amasu pikigani haina NTA na lauthorakre Porn film wathok ta chenaba Raj Kundra gi phibam lusilakle mahak ki loinaba mari lenga ki witness oikre Olympic India gi nupi ahum Mary Kom Monica amasung Sindhu maipak na changsin baga loinana makhoi gi mathakta medal gi thazaba thamnare Nakalamarom Hungary da pangthokpa World Cadet Wrestling da Priya Malikna KG humbudra humdoi category da gold laukre Belarus ki opponent pu mahakna manga sinoda maithiba pikhi Delhi da COVID ki athing basing da makhatan amukke hena komthorakre hayeng dagi Delhi metro madi bus sing full capacity da chen ba hawragane Kashmir gi bandi parada terrorist ahum kaptana hatkre Jammu airport ta ngarang dagi hongna night flight operation gi khudong chaba lehan khre ngasi dagi Kargil Vijay Divas ki thoram pangthokpa hokre chahi kunithoi mamang gi thokdok thukpham sing da chatuna celebrate tawki army sing na bike rally su chatki Afghanistan da lan gi irang kangkhalak padagi leibaga sida lariba Indian National Singi oina Indian Embassy na security advisor ama issue torakre Telangana da leiba tarahumdoi suba chahi chagi iconic Kakatiya Rudreswara Mandirbu ngasi UNESCO na World Heritage Site oina lauthokre Basal sina duna chahi chanipan mamang da sakiba temple asi yuhar habadagi ngakthokpa ngambagi sanglaba puari ama leiribani Maragasida France ki chahi chamri suraba King of Light Houses su UNESCO na sakhangkhibaga loinana World Heritage list ta yauhankhre Southeast Asia da COVID na sathirakliba si Indonesia ni Bali sahar da COVID nabagi masing khangen hengalakpadagi oxygen phangdabagi awaba mayoknaba horakre amadi US NATO na handokhrabagi matung ahan boina Afghan lanmina Taliban singi mathakta landakre Taliban singi mathakta IED kunma thoi pokhain kibaga loinana hokiba pung kunmari asida Taliban chaniga humpuni thoi sikhi aduga chamaga humbudra tarukna asoga pannangki ngasi gerna di Arambai News Guwahati da maitelongi pau sandok chaba matang solution jabaga loinana tabiri basingbo mukhasu hanna khurumjari